ꯍꯥꯏꯕꯤꯔꯛꯀꯦꯗ ꯉꯁꯤ ꯏꯃꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯇꯤꯄꯤꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄꯅ ꯈꯔꯒꯤ ꯃꯃꯥꯁꯤꯡ ꯆꯠꯄꯅꯦ ꯆꯠꯂꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯉꯔꯥꯡ ꯂꯣꯟꯗꯁꯨ ꯃꯦꯗꯤꯌꯥꯗ ꯍꯥꯏꯒꯗꯨꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯕ ꯌꯨꯅꯤꯐꯣꯔꯝ ꯋꯥꯂꯥꯒꯤꯗꯤ ꯃꯥꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯗꯨ ꯑꯣꯏꯕꯅꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤꯗꯤ ꯃꯥꯅ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯕꯅꯤꯅꯀꯣ ꯃꯉꯣꯟꯗ ꯀꯔꯤ ꯀꯔꯝꯕ ꯒ꯭ꯔꯥꯎꯟꯗꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯅ ꯆꯪꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯄꯨꯝꯗꯣꯔꯛꯏꯕ ꯄꯣꯠꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯃꯥ ꯃꯇꯣꯟꯗꯒꯤ ꯗꯤꯁꯤꯖꯟꯁꯨ ꯅꯠꯇꯦ ꯁꯔꯀꯥꯔꯅ ꯂꯧꯕ ꯗꯤꯁꯤꯖꯟꯅꯤ ꯃꯗꯨꯏꯗꯨꯗ ꯒꯣꯚꯔꯅꯔ ꯑꯗꯩ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥ ꯃꯣꯏꯒꯤ ꯑꯣꯐꯤꯁ ꯕꯤꯌꯔ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯥꯟꯅꯔꯒ ꯂꯧꯕꯅꯤ ꯁꯤꯅꯤ ꯀꯩ ꯃꯥꯟꯅꯔ ꯂꯧꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯥꯡꯄꯣꯛꯄꯤꯗ ꯑꯩꯈꯣꯏꯒꯤ MSTꯒꯤ ꯒꯥꯔꯤ ꯊꯥꯕ ꯃꯇꯝꯗ ꯕꯁ ꯑꯃ ꯃꯩ ꯆꯥꯛꯈꯤꯕꯅꯤꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯝ ꯅꯥꯀꯟꯗ ꯊꯥꯕꯗ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯣꯏꯕꯅꯤꯅ ꯔꯤꯛꯁ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯄꯤꯌꯥꯔꯗ ꯇꯧꯔꯒ ꯃꯣꯏꯁꯦ ꯃꯅꯨꯡꯗ ꯆꯦꯟꯖ ꯇꯧꯊꯣꯛꯅꯕꯅꯤ ꯏꯟꯄꯨꯠꯇ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯪꯅꯤꯡꯉꯤ ꯀꯣꯏꯁꯟꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯝꯃꯤꯁꯦ ꯁꯔꯀꯨꯂꯔꯗ ꯀꯔꯤꯒꯤꯗꯃꯛꯇ ꯀꯥꯡꯄꯣꯛꯄꯤꯗ ꯕꯁ ꯑꯃ ꯃꯩ ꯊꯥꯈ꯭ꯔꯦ ꯍꯥꯏꯗꯅ ꯀꯔꯤꯒꯤꯗꯃꯛꯇ ꯖꯤꯔꯤ ꯑꯩꯈꯣꯏꯒꯤ ꯁꯨꯔꯣꯏꯂꯤꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯦ ꯎꯈ꯭ꯔꯨꯜ ꯂꯥꯏꯟꯗ ꯀꯩꯗꯧꯕꯩ ꯆꯠꯍꯜꯂꯣꯏꯗꯣꯏꯅꯣꯕ ꯃꯗꯨꯗꯤ ꯔꯤꯖꯅꯦꯕꯜ ꯑꯣꯏꯗ꯭ꯔꯦ ꯃꯣꯏꯅ ꯍꯦꯟꯅ ꯄꯋꯥꯔꯐꯨꯜꯗ ꯂꯩꯔꯦ ꯂꯩꯔꯤꯕ ꯄꯥꯜꯂꯤꯕ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯗ ꯂꯩꯔꯤꯕ ꯒꯣꯚꯔꯅꯔ ꯑꯣꯏꯒꯦꯔꯥ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯒꯦꯔꯥ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯒꯦꯔꯥ DCP ꯑꯣꯏꯒꯦꯔꯥ ꯂꯣꯏꯅꯃꯛꯁꯦ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯂꯩꯔꯦꯕ ꯑꯩꯈꯣꯏ ꯃꯣꯏꯅ ꯄꯥꯝꯕꯗꯤ ꯇꯁꯦꯡꯅ ꯃꯣꯏꯅ ꯉꯁꯤ ꯍꯥꯏꯔꯛꯄꯗ ꯑꯃꯨꯛ ꯍꯦꯟꯅꯁꯨ ꯁꯥꯎꯅꯤꯡꯕ ꯄꯣꯛꯈ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯒꯥꯔꯤꯕꯨ ꯃꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯑꯃ ꯊꯣꯟꯒꯦ ꯍꯥꯏꯗꯅ ꯁꯣꯟꯗ ꯆꯪꯍꯜꯂꯣꯏ ꯍꯥꯏꯕꯒꯤ ꯂꯝꯕꯤ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯃꯗꯨ ꯕꯥꯏ ꯐꯣꯔꯁ ꯆꯪꯒꯗꯕꯅꯦꯕ ꯁꯦꯡꯅ ꯍꯥꯏꯕꯗ ꯏꯆꯥꯅꯁꯨ ꯈꯜꯂꯣꯕ ꯅꯪꯅ ꯆꯥꯗꯨꯅ ꯌꯨꯝ ꯂꯝ ꯍꯦꯜꯂꯀꯥꯟꯗꯨꯗ ꯆꯤꯟꯅ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯀꯥꯟꯗꯗꯤ ꯈꯨꯠ ꯃꯁꯥꯅ ꯇꯥꯕꯅ ꯑꯗꯨꯗ ꯈꯪꯉꯛꯀꯗꯕ ꯅꯠꯇ꯭ꯔꯣ ꯑꯔꯥꯟꯕ ꯀꯅꯥꯅꯣꯁꯦ ꯃꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯐꯒꯠꯍꯧꯒꯗꯕꯅꯦꯕ ꯃꯣꯏꯕꯨ ꯁꯨꯝ ꯃꯣꯏꯅ ꯑꯗꯨ ꯇꯧꯔꯛꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯗꯨ ꯇꯧꯅꯤ ꯍꯥꯏꯔꯒ ꯁꯨꯝ ꯂꯩ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤ ꯀꯩꯅꯣꯕ ꯃꯣꯏꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯒꯗꯕ ꯃꯣꯏꯅ ꯑꯗꯣꯂꯣꯝꯗ ꯋꯥꯈꯜ ꯈꯟꯅꯔꯝꯃꯒꯗꯤ ꯃꯣꯏ ꯂꯩꯔꯤꯕꯒꯤ ꯑꯥꯔꯊ ꯊꯣꯛꯏꯕ ꯒꯣꯚꯔꯅꯔ ꯐꯝꯕꯒꯤ ꯑꯥꯔꯊ ꯊꯣꯛꯏꯕ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯩꯔꯤꯕꯒꯤ ꯑꯥꯔꯊ ꯊꯣꯛꯏꯕ꯭ꯔꯥ ꯍꯥꯟꯅꯕꯨꯗꯤ ꯍꯣꯏ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯗꯣ ꯂꯩꯔꯝꯕ ꯃꯇꯝꯗ ꯄꯣꯂꯤꯇꯤꯛꯁ ꯒꯦꯝꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯑꯩꯈꯣꯏ ꯆꯍꯤ 2 ꯋꯥꯅ ꯈꯥꯡꯉꯛꯑꯦ ꯑꯗꯨꯕꯨ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯁꯤꯅ ꯑꯃꯨꯛ ꯅꯤꯌꯣꯝ ꯆꯨꯝꯃꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯄ꯭ꯔꯖꯥ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏ ꯀꯣꯟꯁꯦꯞꯇꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯀꯔꯤꯅꯣꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯍꯥꯏꯕ ꯀꯣꯏꯁꯟꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯍꯪꯉꯛꯏꯁꯦ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯔꯤꯖꯅꯦꯕꯜ ꯑꯣꯏꯗꯦ ꯒꯣꯚꯔꯅꯔ ꯍꯧꯖꯤꯛ ꯑꯃꯨꯛ ꯎꯅꯕꯒꯤ ꯑꯩꯈꯣꯏ ꯍꯥꯏꯈꯤꯅꯤ ꯎꯅꯔꯀꯥꯟꯗꯨꯗ ꯃꯥꯅ ꯍꯥꯏꯕ ꯄꯣꯠꯁꯦ ꯄꯨꯟꯅ ꯁꯔꯀꯥꯔꯅ ꯂꯧꯃꯤꯟꯅꯕꯅꯤ ꯑꯩ ꯇꯣꯟꯗꯒꯤ ꯗꯤꯁꯥꯏꯠ ꯅꯠꯇꯦ ꯑꯄꯨꯟꯕꯒꯤꯅꯤ ꯍꯥꯏꯕꯅꯤꯅ ꯃꯣꯏ ꯂꯣꯏꯅꯃꯛ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯣꯏꯔꯕꯅꯤ나 ꯃꯣꯏ ꯄꯨꯝꯅꯃꯛ ꯒꯦꯠ ꯑꯥꯎꯠ ꯍꯥꯏꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯁꯤ ꯏꯃꯥ ꯃꯌꯥꯝꯅ ꯈꯟꯅꯔꯦ ꯑꯗꯣ ꯃꯈꯥ ꯇꯥꯕꯗꯤ ꯄ꯭ꯔꯖꯥꯒ ꯃꯤꯌꯥꯝꯒ ꯃꯥꯟꯅꯔꯒ ꯆꯠꯃꯤꯟꯅꯔꯛꯄ ꯂꯝꯕꯤ ꯑꯃ ꯊꯤꯕ ꯇꯥꯔꯦ ꯃꯁꯤꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯉꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯑꯦꯕ ꯃꯔꯝꯗꯤ ꯌꯥꯝꯅ ꯑꯣꯐꯤꯁꯔ ꯑꯆꯧꯕ ꯒꯣꯚꯔꯅꯔꯅ ꯀꯥꯁꯃꯤꯔꯗ ꯐꯥꯏꯠ ꯇꯧꯔꯛꯏꯕ ꯃꯤꯗꯨꯅꯉꯁꯤ ꯃꯅꯤꯄꯨꯔꯗ ꯀꯔꯤꯒꯤ MST ꯒꯥꯔꯤ ꯆꯠꯍꯜꯂꯣꯏꯗꯕꯒꯤ ꯄꯣꯠ ꯀꯔꯤꯒꯤ ꯗꯤꯁꯥꯏꯠ ꯇꯧꯔꯝꯃꯤꯅꯣꯕ ꯑꯗꯨ ꯍꯪꯉꯦꯕ ꯃꯉꯣꯟꯗꯁꯨ ꯍꯧꯖꯤꯛ ꯑꯗꯨ ꯍꯪꯕꯒꯤ ꯔꯥꯏꯠ ꯌꯧꯔꯦꯕ ꯍꯧꯖꯤꯛꯇꯤ